Mangal charoi hairamde lamja oiba makani hanna yengda chetkide amot akai leifamni ahoba thamoigi makhulda litsenduna mangalui taibang punsi khongchatta khetnaba leite mawutlui magi su leijai thamoi ama nang aigi su adumangai thamoiga tinana nungsiba yelamu taibangda nungsiba yaudraba mahakti inglubagi kanadrabani nungthel numit khara leitharakpa matamni numidang deben amadi lukhoi anido hainakhibagi matung inna mapung oiba wahodok oina lukhoina ayingbi puduna joligi yumda laklami lukhoi ayingbi deven rita marido sofa kada pulap hamduna wari sane deven nuklaga aigi janupisi itaugi mau oibada maraibak phaba mamau haibadu oidoribro leiriba singdo deven da loina yenglei lukhoi shu nuklaga hayo nangisi maku aingonda kari oijaba ubagino hera oijaba haibu ngarang numidang dani wa se mapung phahallasena haikiba nung hengan baga mamogi wa hodok ningdana maki semdana ekta chelaglibasini hairaga pulap amuk nokminai marak thatna ayingbina pibagi apambado haihorage matagum hairai angang singsu sakhangnahali adubu yamna kuidrasu hayeng leiminabada apen penda leitanaba matam khitang pibiraga mabukjel khangdokchanaba pibirase haibabu devena khumgi tawbadagi hairakliba wadu matang chare khan machanupina wa ama hodoklambaduga khanglage matagum ritana khumlei yaida keshu kaide madu sumaru oiribani ekhoi masel nungsinari haidana mathamoi khangda luhongbiruraga leiminabada wakhal chanadradi madu su tungda phatloidoribani lukhoina yam chumbu wafamni tawbatabu hojikti makhoisu angang amta natre masaksu khangnahali adubu ekhoi maseldi walep thoknabadi phai khalibani adusu chumbi hairaga deven rita da haifet yenglami aduga makha tare adubu itaw matang di chadre marak thatna wafam amatang ya karino deitaw adumain tawrakanuda asuk nakna loinagadaba matang sida kari thoena hangoiba matau uleino shad hayune adugina dedaitaw aina khangkhibada itawgi jasi amakhakta oina khangki aduga hojikna aibu ingaw ngawrene wado hanglakpada lukhoi amadi ayingbi anido nokfet tawduna yengne aduga lukhoi mathamoida keshu khanda momon noklaga dum khumlei hoi mani aigi jasi amakhaktani icha Robert aigi jani adubu hojikti aigi ja ani suri deven rita anido hanagum adum ngakchane adudi aigi jaga luhongadoribasi itawgi ja natabro itaw hojik haibaduni aigi ja ani suri haidan aina pokchaba ichadagi tadana mabusu nungsina thamoida latliban chapmani ma aigi jani deven tumin leikre handakti wa haise haingamda thamoida karigumba khradi phawkre adubu miyoiba khudingmak migi maithongda taba sakphamda thamoida kari phawri uba ngambanido aduna devengi sakphamdo ubada ayingbina wadu mateng pangsile achumbani dada nungaitaba amadi lana khanbikin hoi wafamsi mangjongnana ekhoi hana so haihodre adubu mahak ekhoigi ichani mathamoi sengba khangba kanba lawsing leiba minungsi chawba matik chaba ichani ekhoigi ifamdadi simana ichani haina khandoknabagi wakhal thamoida nongmata pokhiba leite adubu ngasidi tada hoina thamoi sengna khangningbagi hanglabanina ekhoi so haijabani haidaba su yade adubu ekhoigidi khanghanpham thokpa ichagi oina wafam thamjari pumnamak nakalda thamkhraga nang ai luna tinarakpa marupni ai jenba yar aduna so mapa mani haidana aigi chagi pumnamak aina riks lauraga itawgi nakta aina mang thana laklibasini rita tumin leiri adumakwa machet ama phau haide hairaklibasindu tasili ma karino haibadi khangde adubu hairiba midudi kanano haiba ma khangle adubu matau karamna oirakpa haiba wakhalsida tumin leishinbani deven sungai haizabagi wani luna tinaba marupna yokpa machani haidana machanupibu mathong maram khangdaba midadi masu thamoina pithokpa yaningdre adumakpuma
magi marupki thamoi phajana khangbana hairakliba singdunasu wakhal kharadi khanthari thajana tinarakpa oibagi luhongbagi matangsu wari loisilakpaga Deven kharadi adumak khalli phana oidunasu magi machanupi sisu mamangda atopa imung amaga luhongnaba hainaruraga kaikhibani adunasu ma hekta yaningdabasu ngamdri amuksu khalli masina maram oiraga magi marupna ayokpa machagi oina hairaklibra haina adubu masu karino haibadu khangningli aduna munna khallaba matung paukhum pire yengsi ibema ayingbina haibasu haibani mamana haibaduga matam khara angang masilsi mabukjel khangdokna halasi aduga karino tanarasi ta sina faroidrane lukhoi hana gumde haraudre adubo mayektadi mahak magi marupta lalaba misak ama oire aduna phasilaga hoi hoi adumain tawrasi shimangaidana wa haibo aduga kuthi yenglaga afaba numit lepasi phare dudi eikhoi shomuk haidoknaba tawragi hairaga lukhoiga ayingbiga do hawgale Devenrita so nokna itawgidi lai sebasi ichanupa leibanina khara komthoklamani bo aidi ichanupa lei haibadani yumda suklei leitabanina aina dani ngahak leibaga mukseba phanglagadabani iya ichanupa hairaga kuirene mabu ukhidaba sidaga la aroi haibro Deven amadi lukhoi mangthana thokminare Devena khumle hapta muki mamangda thoglam kuinaga leiteda thabakna yade haidana hekta chatki khambaga nangbaja nateda yeng thabak thadukpa yadabasi taraibadi natte aigi ja singsungai thabak chilli na phajana wari sabaga phangbaja natte phare dudi akhoi mu haidokhrage ayingbirita da onsilaga amuk chatlukhige hairamlaga lukhoiga ayingbiga do punna yumdudagi hankre Mathangi numitne nungthil pung ama taba aduai tare PIBA thamoina ayaba pikhida anam kanbiningaida chinbaldagi thokiba wahaina thamoina ayaba pikhidrasu khanthahuda haidokiba wahaigi ningaina anam kanbi magi maching lawraktuna thamoi masu yaningda ayaba pirage haina hairamkiba wahaidugi tung ilakle aduna thanakhiba numitna yaurabada hainakibagi matung inna masa sengdoklaba matung mingsal mamangda leptuna mafi shetnaba laknare Black jeans ama gold color da khara wawrap chatpa machuda formal half shirt da collar panbaduma masa nana makhwangda yepselaga litle black boot tuma tongi karino khangde ngasidi masado khara kening basu phawri dress echin balu shilakpada masam du semge haiduna mingsel mamangda leple masam semna masa khangda hongnaruwa tawda mathanta chinbaldagi isai matek amasu Hainingba wahaina chinbal thongdei lan ngamdri utliba mitam na manglan khuding lamaknei churol nangna takpa nungshi chirol yaurakli mangfau nani khangra makse taibang makni khanjari vijang marumda lotsinduna thamlamba nungshiba apame ho karakpa ihulamana Lodlamba nungshibado mami sham hankre Mapung phakidre sakliba isaido wakhal tarakpada oirakadaba isagi makhataba mayekto saktokpa ngamda phajinkre masam semba loirakpada mingselda taramliba magi mitamduda yenglaga amuk sanokche aigi wakhalse ahungba leirabra thamoida nungshibadudi thamoida dum leishanuda wahaisi kaksolamlaga PIBA thoknaba haidana gari so paikhatli thoki hektobaga Robert ki call lai kedorge nang lakte yadre khraturo PIBA maka khasik lamjaramba maithongdo Robert ki tahaba wahaiduna maithong pumnamak makre koinu kedorge haise lunch break loyer changakpada boinaudo phibam amtaramdre hojikini khidang turo kuidri leiriye waduda khangle adum PIBA do aduna kahena makhata dre thamo hairaga PIBA yam phingna sangoida khamliba magi bullet tu thauduna thoglakre somdana joli misna da wari phajana hairamlaga masu thoknaba tawre lidu masangam laktabaga mayumda mapanai haiduna pau pirakpadagi ayuk anganbada mayum chetkre misna na phajan chalo
Matamdi manghangan. Nangi wari pumba ngasidi loina khanganau. Nangi kaplingai wangang thoktabado tawnuko. Ai ngambra yengagi. Yengagi nati ngamgadabani. Hoi, ado ai chatlukhi. Chatluro. Paudi nungai hansiko. Jolly noktang noklamlaga tabli thokpa hore. Anido hoi yare thengnarase haina khibagi wani. Adubo mafamsida unase haibadi haina khide. Adumakpo haina drabaso khangnaraba ngaktani. Aduna matam ama makhoini na hek unaba thengnaba mafamduda Jolly ngaiduna leire. PIBA lakpa ngaiba oina matam kuina urudraba mafamdugi leiriba akoibadugi phibamdo mate khara hangat handa chattuna yeng. Asom tawringai pungkhai mukti haujinkre. Laktre PIBA se Jolly khudang ghari thangatuna amuk yengi. Pungdo ani henjelai. Sum thengjilakpaduda Jolly karino haina khalai. PIBA na mabu warukhibagi lakloidabada mabu awaba pirabra haina WakhaL da su khali. Minute manga taraga leithakige khan ngahak sum liptuna ngairi. Asuk minamba. Aibu phana sauningaso waruraso laoidaba oiradi karigi ngasi numitchida harakpan. Asumna sona Jolly PIBA na lakadaba lambiromda amukso cheptha yeng. Lakmalaktabaduda maso mini ngaibagi awaba matamgi mamal loina khanglibani. Aduna nupi maso ngaiba yaba ngairabaduga asauba karakle. Nangna waroba khakna warobra. Ngasi nangi na tawsidasu aina su nangbo asauba phawe haibasidi khanghangani. Asumna Jolly thengjilakpaduda mafamdudagi thuna thogle. Nakalamadana PIBA office manung hek yorakpaga PIBA gi assistant oiriba boinaudo shoktuna leibadagi staff kharana first aid piraga room amada leiramle. Madu ubada hangai. Noisha Roberti. Staff nupi amana sargi cabin da mi kharga laikibani. Wadu tabada panthadre PIBA room dudagi thokre. Amitra Robert ke hek mayuknana thariba chair duda makhong karan chanduna family. Aduga magi tung oirab nakal da Debras amadi nupa amaniga lebli. Amitra family ba chair do nag oyetu leidana taplap ungi. Aduga usitaba minok nokna Robert te yengduna. Amadugi am sokragi. Aina ngasai na haiban. Mabu thuna kawan. Masigumbase thokaningbagi mapugi achanba hui oibera kaino yam khongine. Khongamnina khara dum jakra malene. Ai yangang sisu thukraba makutti. Kambaga nang huzanati. Robert masumagi chair da nga tharaga makut ani karan chanduna mamit kupte. Mangda leiriba nupasingduda Bishum Suklap yam hautana yengduna leiri. Magi oiba paukhum amta pide. Tumina dum yengduna le. Amitra makha muktare. Aidi wase hanjan amta haide. Adubu aina migida lakpo oiramnina amukso haige. Aroi boina. Nangi chanaba marupto aigi khuddasina. Mabu mafam sidako. Maduna nangi su tikta kaida boigani. Kanang khangba. Aigi tade haidana amadugum khamba nang hauda nang sitawkiba. Hairaga tungda lebliba magi angangsing leirido yengu haibagum ingit pire. PIBA da pau pikre mabu laknaba kaukre haibase moi khangde. Aduna Robert handakti chair da ngaduna famlambado masa lenglaga phibam khajik semlei. Aduga makhutuna khadangda thamlaga Farini kaigumba aina mabu kaurui haiduna kaudrabadi. Waduda Amitra mamit khajik uisilaga Bishum sukchilei. Nakalda lepliba manau Debrasto khutum tasilaktuna mayambada hairei. Kuithaningdradam. Ai, ngaiko. Aroi boina ai ngai. Mabu mafamsidako. Ngamdre ai ganano taki. Waduda Robert fukhogale aduga asaba khonjelda wa hairake tawbaga. Nang kanano takdrabasu munna khangine. Khonjeldu tabada Kevinduda leiramliba khudingmak loina yengthorei. Robert ti PIBA lakpadagi masado phathakre. PIBA da haifedi ngamlaga hanagum chair da ngaduna famthakre. PIBA makhutna amado pocket da humna leiramliba mishingdo anna yenglamda changle. Aduga Amitraga hek mayoknaba Robert ki nakal oirab makhut ani du table du da pairaga masa kolap lepai. Upliba sunglass tugi marumdagi yenglai amamamta oina leiramliba singdo. Aibu lakpangai birambase kai thabaki. Hauna san. Lupa manga taradagi hena uba phanglaktaba mina khanghaudana sel chabun nama ubada thakat baise. Haina badai. Jugali oiramba mina lakpati oirakpada wangbai gose Prime Minister dagi helin. Chap chan thui.
PIBA mamaido lemaida nontharaga khonjel khitang thokna noi. Hoine poglakpadagi selgi phamungda hiplaga lakpa somna manga taradagi hena masak uraktaba aigi naktane hojik lais. Adusu yam wana appointment lawrak. Hayune kaidana seba. Hairaga Robert te yenglai. Robert meeting du khangladuna tapna hogatke aduga nakalda makhut punaduna lepke. PIBA sunglass lauthoklaga chair duda makhong karan chanduna famle. Amitra manungdadi asawbana mai haurabani adubu apamba potsak phangge hairadi asabasu inghallu ayingbasu sahallu haibaduni aduna tapthana Sana no Sana nate PIBA nakaldagi Devrasna finglapna respect kawuna nayambani mangda leisi dasna PIBA Devrasta fadingle aduga khudombidu thangatlaga PIBA SHARMA Amitra noi makha tare oirone oiningbu ai mafam sida ni suna su lakningdi aduna ngasi ene la ingai sida pumna maklusion si lution baidi ai kana ga so project am tapun kibadi leite punju pul Devrasna chema pirai Amitra chedu table da thamlaga PIBA da yengduna pumna maksub jilaga che sida sign to aduga nangna kushi to basu yar ai ga yabu yauduna nangna inkol yon bagi nangi kari na tigno Robert PIBA animak Amitra da yenglai PIBA na aigi pana thambiramba aigi inkol aini yoningba mafamda yonbada kana ge yabano hayeng mag yongani Devras no mai fachatore aduga PIBA da onsele chedu da sign to dasna Amitra kem haide nokfet tawna adum mung hada famle michina su ingit tawre sign du tawro haigom PIBA Devras da yengde Amitra da adum yeng asomna ni do second khar yengnarba matong PIBA makhut yet to tingthoraktuna table mathakta leiriba chedu lami matawduda Robert ngakna fad haire kaino PIBA nang teidu tawganu moina tawning matawsan ai nang gilepi tawganu ko PIBA Robert ta su yenglakte chedu paina Amitra da yenglaga tapna lepkhale iriba warol do haifet yenglamlaga mamit to ushinke khanghaude table mathakta leiramba glass paperweight to tap pairaga Nongmai M tawraga leiriba Devrasta safu kana thomi Devras China duna masadu longna haithake laithokpa yadaba matam oibana mamit mana singlaga leiba Robert ni aduna atai duna khut tharak tringai Robert phat thoklaga mayokne Devras te hogatpa ngamdre nahi tabadagi makuk ngauduna leimaida leiri Amitra PIBA na adumna khanghauda tawrakpaduda hana sauningna leibaga fuk hogatlaga PIBA gi thabakta khongpakna kaure PIBA sulongna haithaki Amitra changsilaktuna PIBA da kinna amuk thinjinge tawrakpada PIBA na amuk Amitra gi thabakta kaukhale Amitra maning khara halle tanjaduda PIBA panthada sad hogalaga Amitra gi furit collar do tap paiduna asawbaga pendabaga loina na hanjin kinna thinjil aroi boina Amitra gi mamaida kik phajaba ma pisinke Amitra masadu China duna sokthare mamaido I taiba makai phaklanga panana ngaraga famthakre Robert somda anidu kanna funaba laknari tanjaduda PIBA leimaida tariba chedu khuluraga Amitra gi manak nakna khuruna masauduna famthare aduga chinbal meyada tairiba ido makut khubiduna amuktang taithoklaga chedu thangatuna ulei aigi magi hek pokminnaba mabungi machan pokminnaba iyambane khan mingau shoirashu hena naksinaba haiduna aina tamo haina kaukiban aduga noidi napadana ta noi phau ashuk phalam loi khanglamladi matamduda ai shirabashu punna siminaramgadaban iyambagi minungshi khalaga ai kana leitaba magum tuminna kha chikna khanglakiban aduba hujikti aigi ipa ima inau nupagi damak chauna aigi tungda leb ngasina loikibadi nungaite aduna na thwai machasimadi mathang thengnabada haidana khaglaban hairaga pairiba chedo Amitra gi mamangda machet segairaga langsile aduga muk hogattuna leimaida tariba Debrasto makhongna inboi kaiboi tawduna gyan tahalle PIBA magi chair leiriba duda famthage haiduna changsinke tanjaduda ngauri hogalakpa Debras manak nakna tariba nongmaido tap launa khongatlaga PIBA da onsinduna kaplei Amitra na khamge tawbaga nangde makholdu tabada Robert mamai leiduna yengthore PIBA leimaida tukhibado Robert pakhatna chensile PIBA matawduda soklaga leiramba Amitra gi mi singdu pakhatnabadagi China khangna mana thokpa hogatnaduna
ꯃꯐꯝꯗꯨꯗꯒꯤ ꯊꯨꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯖꯣꯂꯤꯁꯨ ꯄꯤꯕꯥꯗ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯤꯅ ꯆꯩꯔꯝꯒꯦ ꯍꯥꯏꯗꯨꯅ ꯔꯦꯟꯇ ꯆꯪꯗ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯐꯤꯁ ꯃꯅꯨꯡꯗꯨꯗ ꯍꯦꯛ ꯆꯪꯉꯛꯄꯗꯒꯤ ꯇꯧꯔꯝꯂꯤꯕꯁꯤꯡꯗꯨ ꯎꯕꯗ ꯉꯛꯈ꯭ꯔꯦ꯫ ꯊꯦꯡꯅꯕ ꯁ꯭ꯇꯥꯐ ꯑꯃꯗ ꯍꯪꯖꯩ, ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯌꯥꯝ ꯂꯥꯡꯉꯤꯁꯦ? ꯑꯩꯈꯣꯏ ꯁꯥꯔꯗꯣ ꯃꯁꯛ ꯈꯪꯗꯕ ꯃꯤꯅ ꯅꯣꯡꯃꯩ ꯀꯥꯞꯄꯝꯃꯦ ꯍꯥꯏꯔꯝꯂꯒ ꯁ꯭ꯇꯥꯐꯁꯤꯡꯗꯨ ꯑꯦꯝꯕꯨꯂꯦꯟꯁ ꯀꯧꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯅꯈ꯭ꯔꯦ꯫ ꯕꯣꯏꯅꯥꯎꯁꯨ ꯍꯧꯖꯤꯛꯐꯥꯎ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ꯫ ꯃꯣꯏꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯖꯣꯂꯤ ꯄꯤꯕꯥꯒꯤ ꯀꯦꯕꯤꯟ ꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯩꯃꯥꯏꯗ ꯔꯣꯕꯔꯠꯅ ꯀꯣꯟꯗꯨꯅ ꯃꯥꯕꯨ ꯄꯨꯊꯣꯔꯛꯅꯕ ꯍꯣꯠꯅꯔꯝꯕꯗꯨ ꯎꯕꯗ ꯖꯣꯂꯤ ꯆꯦꯟꯁꯤꯜꯂꯛꯏ, ꯑꯗꯨꯕꯨ ꯃꯅꯥꯛ ꯅꯛꯅ ꯃꯁꯥ ꯁꯣꯛꯄꯗꯤ ꯉꯝꯖꯗꯦ꯫ ꯔꯣꯕꯔꯠꯀꯤ ꯃꯇꯧꯗ ꯖꯣꯂꯤꯗꯣ ꯑꯃꯨꯛ ꯆꯦꯟꯊꯣꯛꯈꯤꯗꯨꯅ ꯃꯄꯥꯟꯗꯒꯤ ꯃꯤ ꯈꯔ ꯀꯧꯁꯤꯜꯂꯨꯔꯦ, ꯑꯗꯨꯒ ꯔꯣꯕꯔꯠꯀ ꯄꯨꯟꯅ ꯄꯤꯕꯥꯗꯨ ꯊꯥꯡꯗꯣꯛꯂꯒ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈ꯭ꯔꯦ꯫